Registration number yaudaba bulletproof Scorpio ama Havildar amaga konana fare police control room na ngasi numidang thorakpa cherol amada ngasi police na andro parking gi Wangkai area dagi registration number yaudaba amuba machugi bulletproof Scorpio S11 ama Manipur Police Department ta Havildar oiba malom tuliay ma awang laikai dagi thaunaujam nilakaman kontra kauba personal amaga konana fare haidi while su fangdri apok pasu Thouri yanduna Ungkhatnakhre masasu Malem da lairiba thawai panbasingi laktagi mioi bahaibasina khwaidagi wakhal khantaba ngambani haibasi pumnamakna yanaraba wafamni wakhal khantaba ngamli hariba mioi bagi khunai asidasu mioi kharana masagi asoiba chumbasing lotsinaba honaba amadi masagi nungaiba apenba khara fangnaba honabada mioi ba khunai marakta chathaidaba thoktoksing thokpagi chang nongmagi hengalakpagi mami taraktabasu natte kumja 2016 ta pikli binupi macha amada namduda nupi oibigi ikai khumna pamang hankiba thokdoki achumba while ngasi fawba fangdri tamthiraba thokdo adugi achumba while fangnabagi damak Honaramba mahaki apokpa mapasu yamna chingnaningai oiba mawongda Thouri yanduna Ungkhatnakhre mahak masasu matomta sijanaba kayara khana honarakpana wakhal amadi pukningi anabasing sagonabagi phibamda laklei kumja 2016 ta Imphal West District ki Lamsang Police Station na konba mafam amada matamduda masagi chahi 3-3 lomta mangai binupi macha thambal asengba maming natte bu mahaki hek manim maki macha nupana sexual assault chathakibani hek tabada tu chunglaba akibana yomlaba thawdo adugi achumba while ngasi fawba fangdana leiri thambagi achumba while fangnabagi damak ayuk nungthil naidana honaramba mahaki he apokpa mapasu yamna chingnaningai oiba mawongda kumja 2019 gi June thada masamaki ingkholda hoba upambi amada Thouri yanduna siramki thambalgi matangda court ta chatuna achumba while fangnaba honarakpa mikup khudingda masak khangdama mioi singna thambalgi imungda laktuna court ta chatpa yaroi Case hando u laikai gi mera pai bidasu takpa yaroi haibana chingba wafam kaya tatana hairambasu lei thambalgi apokpana Thouri yanduna siramkhibagi thawdo adumaksu yamna chingnaningai oiri haiba wafam pauche asida imung manungi maikai degi thamlakpasu leiri masida natana thambalgi apokpana leikhidraba matung matam kuina thambalgi achumba while gi damak court ta chatkidre handakta nauna amuk court ta chatpa horakpa matamda masak khangdaba singna thambalgi yumda laktuna court ta chatanaba amadi case handoknabagi damak ki halambagi thawdoksing thokhiba lei hainasu imung Manungna fongdorokpa wafam leiri awabagi wari ataba singna tabada nungaitaba fawi adubu kumja 2016 ta thokiba thawdo aduna maram oiraga awaba mayoknari thambal masana masabu sijanaba kayara khana honarakle haibagi wafam amasu lakpa thengnare Lamsang Police Station na konba mafam amada thokiba thawdo adugi matangda thambalgi apokpi mamana Imphal West ki Women Police Station na kumja 2016 gi January 19 da wakatki wakat adugi matung inna Imphal West Women Police Station na Protection of Children from Sexual Offences Pokso Act 2012 ki makada FIR register tauki thawdo adugi matangda case asigi investigating officer na kumja 2019 gi April thada Juvenile Justice Board Imphal West ki principal magistrate victim oribi thambal gi statement gi original copy pikhalakpa su laikre case adugi matangda ayona thambal gi apokpi degi laukiba statement amagi matung inna kumja 2016 gi January thagi loisilakpa sarukta thawdo adu thokibani haiba wafam yauri hanagi matawgum ayuki pung 6 tarakpa aduai da yumdagi thoktuna laikai amatada leiminaba migi yum amada Cook oina chak thongba chatluraba matung ayuki pung 12 makhairom tabada yumda halakki haina palladuna yumda halakpada icha ahungi manungda khwaidagi atombi thambal yumgi mangolda fakta famduna leiramki wari wadai ngaihak saraba matung chakhumda chak chaba changki thambana chak chana behek fam thabaga nai hairam laga mapan thokpa urine tawba chatki haiba wafam su statement aduda pali thambal mapan thokpa yade hairam laga famungda hiptuna leiramba thengnaki loinana Themba yadama khai kablaki tungda ichal nupi gi macha nupa chingthai nganba Elias theba taraga mapan hariba sina thambal bu nupi obigi kai khumna pamang hale haiba khanglakhi bani haina ayona victim ga pokpi digi laukiba statement aduda mayek sengna phongdok pathengnari amaramda case adugi ayona accused oriba chingthai nganba Elias theba hariba mioi asidagi laukiba statement gi matung innasu accused asina mahak masagi yumda mioi amata leitaba matamda thambal bu makhoi gi imungda kausinuna kumja 2016 gi January 19 gi numit yauna tangkak anida sexual assault chathaki haina accused masana admit tawjabagi wafam su palamkhiba thengnare masida natana kumja 2016 ki July thada case asigi ayona Juvenile Justice Board Imphal West ki principal magistrate pikhalakkiba status report amada su preliminary examination chathabada accused masana mangonda siriba mara adu yajabaga loinana victim oiribi thambalgi mathakta tangkak anirakta sexual assault chathaki haina phongdorakhibagi wafam su report aduna palamba thengnari Palliba thawdo asi khakna chana tongan thawdo kaya amasu khunai asida adumak leiramkhigani while fangdana leiriba thawdoksing asina awaba taraba imung singda hena awaba pibagi mathakta makhoigi achumba while karamba matamda fangadage haina khawrangna ngairiba imung kaya gi wakat kanana pakhum pigedari haibasi miyoiba khunaida chawu wahang ama oiri khutsu kulai sing fagalei
Police Control Room gi Cherol amada ngasi Security Force na Thawal District ki Nongpok Sengmai PS ki makhada laiba Yerumjing area ki chingkhong dagi Bolia Action Rifle ahum magazine ama yawa 9mm pistol manga point kuntraga ki hand grenade ama insas ki magazine ama SLR ki magazine ama tongan ma nongmai gi maru nifu detonator mari BP base ahum helmet ahum sling ama tear smoke cell ani grenade number 80 mark 1 ama anti riot rubber bullet ama amasung tear smoke grenade ama recover tawre hari Saudi Arabia na Yemen gi mukala pot bongi landa chathakre Yemen na emergency lauthokre Saudi Arabia na Yemen gi hitangpham city ama oiriba mukala da ngasi nongthak gi bom thada duna akan bamong da landa chathakre city asida bom thada duna landa chathakhiba adu United Arab Emirates UAE tegi Saudi Arabia degi tongan tanaba honariba separatist force singda khuchokulai sing tengbang na jahaz sing yausilaki haibigi maraldani Saudi Arabia na sirakhiba maral sing adubu hojik fawbigi oinadi United Arab Emirates ki maikai degi di karigumba wafam amata phongdorokpa leitri ngasi chathariba bongi landa asi Saudi Arabia amasung tokhai tanaba honariba United Arab Emirates na saugatpa Southern Transitional Council ki marakta nauna ungkhatnabagi chang wangkhalakpagi mami adu chawna tare Saudi Arabia na chalaiba Saudi Press Agency da laiba adu gi ministry na thamlakhiba warol ama palladuna UAE gi nongpok thangba samudra mapan da laiba hithangpham city ama oriba Fuzairat ki Southern Transitional Council da mating pangnaba khulai pik thana puba jahaz ama Yemen gi mukala porta thunglakpadagi bongi landa adu chathakhibani hari Saudi Arabia gi landa adubu jahaz aduna ngakthokpa ngamkhidabaga loinana Southern Transitional Council Force da mating pangnaba masing amlaba khusukulai sing amasung lan gi jahaz sing pusilakhibani hari UAE na saugatpa Southern Transitional Council gi force da mating pangbo oina yamlaba khusukulai sing Yemen gi mukla porta pusilakhiba adu laiba asigi ingtapa amasung tangdu laitabada chawna ki hen khanganbagi thabak sing chathabani hainasu Saudi Arabia gi military na thokpa warol da makha tarakli Saudi Arabia da chathakhiba bongi landa aduda asi ana amade asopan kaya yaukhrebage haibadugi chapchaba waroldi hojik phaba phongdoknarakpa leitri Saudi Arabia gi lanmina numidang da chathakhiba landa adugi matangda hojik phawbagi oina UAE gi maikai digi karigumba wafam amada phongdorakpa leitraga su Southern Transitional Council gi AIC satellite news channel na bongi landa chathakhiba adu asingbani haina phongdorakhi Saudi Arabia na Yemen gi mukla porta landa chathakraba matungda Yemen pumbada emergency lauthokre Saudi Arabia na sumakhoi gi national security da red line lauthokhibaga loina UAE na Yemen dagi pungkun mari gi manungda handokhinaba kan wafam sing thamkhre mathang chahi da su India amasung Pakistan gi marakta khulai gi ungkhatnaba thoklakpa yai CFR mathang chahi da su India amasung Pakistan gi marakta ungkhatna duna khut thanarakpa yai haina US think tank ki American Foreign Policy Expert singna report awrakte Council on Foreign Relations CFR na pirakpa report amada mathang chahida laiba ani gi marakta khulai gi ungkhatna batholakpa yabagi oithokpa laibaga loinana American singna thamba wakhalon da laiba ani gi ungkhatna bana mayai oiraf amangata thokan basu yai hari CFR na kumja 2026 ki oina conflict to was the piba report amada inaw naw na laiba ani gi marakta terrorist ki thabak thawong singna khulai gi ungkhatna batholakpa yabagi oithokpa su lai hari JSC gi me thada laiba ani gi marakta thokiba numit marini gi landa drone amasung missile Sajinaduna amana amagi mathakta landa chathana ki hari India gi Jammu Kashmir gi Pahalgam da terrorist na Miyoi kaya hatkraba matungda India na Operation Sindur chathaduna Pakistan amasung Pakistan Occupy Kashmir da laiba terrorist singi mafam kaya chawna amangata thowan ki hainasu CFR na phongdorokpaga loinana Pakistan na makhoi gi luchingba singi wakhalon matung ina ceasefire thamnaduna hena amangata thokadaba dagi kanmangam ki hari Jammu amasung Kashmir da Operation Sindur gi matungda achauba terror attack chathakhidrabasu intelligence ki input singna chahi asigi ningtham thagi matam asida Jammu region da Pakistani terrorist kuntra gi mathakta lairi haiba phongdorakhi laiba ani gi marakta ceasefire thamnakhrabasu ngak sen gi machak mathum lepsin bagi thabakti mahausa dagi kankhalakli Hindu singna angang ani ahum pokpa tangai fade Himanta Biswa Assam gi Chief Minister Himanta Biswa na state asida demography gi ahong balakliba amasung population marai chaitharakliba si yengsinaba Hindu singda yamdrabada angang ani humpokpigi tangai fadaba lairi haina phongdokhibadagi Assam gi political gi oiba wathok thoklei Himanta Biswa na phongdokhibada Assam da Hindu singna minority oina khundaba mafamda amasung minority oirakpa yana leiraba mafamda demography gi damakhanduna Hindu gi imung singna angang ani humpokpigi channabi lehelasi masina demography da chawna ahongba laklibasi yengsinbada natana haribu wafam sing asida social gi oiba manaba thong lehenba ngamgani mafam kayada Muslim population na Hindu singi population dagi angang pokpigi changwangna leire Masi yengsil haudrabadi tunglam chatta demography gi oiba achauba khenaba lehelaktuna society da khudongcha daba kaya tholakpa yai haiki Himanta Biswa gi wafam asi mai kai kaya dagi yaningdaba phongdoknarakre
Rafale fighter jet S-400 amadi missile gi matam loikre malengi matik mayai leire hariba Rafale fighter jet advanced oiraba air defense system S-400 amadi BrahMos missile nu chingba langi khulai singi matam loikre haina expert sing na phongduragli report asegi matugina malemda chawna honglakli ba fiba masegi yenglaga India na sulangi khulai saba amadi leiba matamda Israel amadi Iran na tawriba thawong singi mataw tamhobagi tangai fadaba leire hojik sokna gadariba lan asi supna gi thainagi fighter jet missile gi lan aduna tare smart platform amada lan sokna bagi matam Yorakre hojik fighter jet ki mahuta cell eating tingdana amadi yamna powerful oiba mawongda Ukraine na Russia da landariba asi drone amadi atai atopa advance oiraba langi khulai sing sizinaduna landaba ngaktani hairi UP thabak su na bathamba mioi singna yumbu bu chak pijaduna hatkre yumda chahi kaya fajinduna thamlamle Uttar Pradesh ki Mohabad district laiba thabak tagi potharaba railway employee amasung mahaki mentally challenged oiraba machanupi bu amadi yumgi thabak mateng pangnabagi damak thamba matai manauna Yumbu dugi yum adumakta da chahi manga hena fazilaga thamlamle amasung chak pijadabadagi yumbu adu sire hari siraba yumbu Om Prakash humputara amasung machanupi Rasmi kungatabret asi kumja 2016 ta mahaki loina bilaikidaba matung atopa imung manungi mioi sing amadi mari mataga lapnaba mafam amada yum hongduna laikhibani mapa machada leibana amasung machanupi asi mioi chadaba oibana yumgi thabakta mateng pangnabagi damak anakpadagi matai manau ama nektuna thamki adubu matai manau asina tapna yum asibu makhoi gi khubam nungda paisilakpaga loinena ngasi dagi chahi manga rongi mamangda mapa machabu yum asigi ground floor da thonglon senduna thamlaga makhoina yumthakta nungaina leithoklambani imung manungi mioi singna unaba lakpadasu yumbu oiba Om Prakash na nupi sikhibadagi uningdre amasung kanaga su puningdre haiba wafam phongdoktuna imung manungi mioi sing amata unahandana leirakibani Matai manau asina mapa machaning thina achathak pijadaba amasung chapati damak pijaduna matam sangna sum leirakpadagi charam chadnaduna Om Prakash laikhidabani Om Prakash laikhidre haiba khanglakpadagi imung manungi miyoi singna changsenduna yenglubada machanupi Rasmi susupnagi saru polanga manaba fibam amada hingduna leiramki thawdosegi matangda UP police na case lokhatkre amasung matai manau adu fare hairi editorial kalam dagi lokhatjarake German Tiger Road semba thinglak palengang mari marata uraga matam lognana bohonaba to u National Green Tribunal haibasi mausagi khalngak tuna thamnanaba amasung yokhotnanabagi mayokta tawrak pathabak singi case sing painanaba India government na lingkhatpa court makhal amani National Green Tribunal Act 2010 gi makhada tribunal asi kumja 2010 na lingkhatkibani hariba tribunal asina maru oina loriba thodang singdi umang amasung lamlaki sa uchek sing yokhatpa ising nungsit nil khongba amasung leibak leihauda thogalakba pollution control toba paturel amasung wetland sing manghanba thingmana chingba yauri Tribunal asida sinariba matik mayai singi manungda ising nungsit senghandaba amasung miyoiba khunaida amangata thoanba makhalgi industry sing khudakta thingjinba ngami umang kokthokpa mangta hanba amasung mausagi khalda sogalakpa singi mathakta fine thianba ngami masegi su mathakta chairak su piba ngami khudongchadaba mayokna haliba singda compensation pihanba su ngami Manipur gi oina National Green Tribunal NGT na kumja 2022 gi December thada solid amasung liquid waste ningthina loisindaba amasung mausagi khalda mangta khanbaga mari leinana Manipur lenga lupa crore chani penalty oina pinanaba khangankiba leikhi hariba senfam aduna waste management ta sontharibadu menkhatnanaba hiramda sijinnanaba khangalakhi asumna India gi oina masak thokpa thabak kaya marumda MGT na while pirakhiba leikre handakta ko komi gi convener khuraijam athawbana Union Ministry of Environment Forest amadi Climate Change ki secretary gi mathakta file tawrakhiba petition amagi hearing chatharaba tungda NGT na Churachandpur Kangpokpi Noni amasung Ukhul district ta umang amasung chingi saruk sing fauna lambi sembagi thabak khudakta left kinaba khangankiba leikre NGT Eastern John Bench Kolkata gi JM Arun Kumar Tiagi amasung EM Store singana December 18 da thowankiba order amagi matung ina mathangi hearing lakliba February 2 da chathagani haina su khangalakre matam yekthokleba si digi maru oiba maramdi Manipur lenga ki chief secretary na district taruki magistrate amasung superintendent of police na makata na amasung yengsin khinaba hairak pagaloina na matam nirakpadagi February 2 fawa pikibani Churachandpur None Kangpokpi Ukhrul Ring Road asibu aikoi pumna mangna German Road Tiger Road haina khangnai German amasung Tiger haibasi tripartite talk taunariba kuki UG group ki member singni makhoina sel thadorakba semlakpa lambi oibana khaibok amana German Road thonbani aduga atopa khaibok amana Tiger Road thonbani lambi asi semkiba matamda forest ki ayaba su laukide environment ki su ayaba laukide haiba mayek singna khangle maramdi NGT na Manipur ki Directorate of Environment and Climate Change Rural Engineering Department amasung Forest Department na no objection certificate pikhiba leite haina paukhum pirakhiba leikre lambi asi hana sunglai mak leitabadi na PMGSY gi lambi khara leiribadu da kuki khulai paiba kangbu da makhoi gi khulai puthok pusin amasung atai hiram kaya da sijinnanabagi pandam da lambi fauna daba PMGSY gi lambi singdu chingkaklaga nung thaduna
lambi oina semjilakibani asigumba thabak ama tawba matamda umang kokthokpa yade mari leina balengak ayaba lofam thokpani hariba mayam asi ama fawo tawdana kuki khulai paiba singna maning tamna sel thadaraga lambi samjilakibani chawrangna kilometer 4 sangba lambi asida hojikki oinadi logi oiba ahoba kayana maram oiraga semba thingkhre mapung oina makatana suksem semhandanaba amasung chairak pinanabagi matangdadi mathangi hearing da Manipur government na pikhalakiba report aduna kalep kadawri hariba lambi asi mamangda kuki jo singna laibasigi president ta minungsigi oiba wafam mayam ama phongdoklaga koilas thabina na bafawa taksin kiba laikhrabani matamduda Kuki Jo Intellectual Council na haukiba February 5 da lengakta memorandum pibada lambi adu Kuki Jo furuf ki miyoi singna sembani haina ayiba cherol ama pirakiba laikhrabani haujikti lambi semlibadu kanana kanano haibagi chenba yadaba khudam su laikhrabani haujikti lambi semlibadu kanano haibagi chenba yadaba khudam su NGT na laikhrabani Manipura umang kokthokuna khunda silakpa popi pambi gatnarakpagi wathok mayam ama leiri masigi sumathakta German Tiger Road asina umang kaya marum amadi reserve forest ki area kaya amasung mang takhanuna lambi semle haiba loina khangnare asiguma tanfam asida Manipur leingakna tungi khalaga mausagi khal matam chuppagi oina ngaktuna thamnana balogi mayokta thabak tawriba singi mathakta lokalbam thokpa thabak sing adu lokali haina NGT na unanaba akan mathabak kharadi paikataba yaroi nongju nungsa mathong khanglaktaba ising ichau ikangi palefam leiraktaba mayam asidagi kannanabagi damakta amata ngairba pambaidi NGT na lokhalakadawriba thabak sing asida sawgatminabana oigani matang asida panjaningba wafam di lengakna marai mara tawraga matam launanaba honaba lepu aranba tawbasing kangkhatpagi wakhalon thadou chingda khulai paibasingna tawningbada tawrakpada mayoknaba ngamjagadaba adugidamakta ikaibasu khangu haijaningi